Manipur Police Housing Corporation Kaksing District ke Sorakhonok da nangno saba police outpost ama amadi Thobal District ke Thobal Police Station da saba twin type 2 quarter ama ngasi Manipur ki Chief Minister na sangakhre. Yoga masana si hena fagat hanaba amadi ningthina yokhatuna thamnaba yoga council ama sembagi tangai fadaba leire haina Governor Dr. Nazma Heptullah na phongdokhre. Manipur da corruption thingba natraga hantahanbada RTI na asogo mating oigani haina Right to Information Week palan thorom loishinbagi thorom da Speaker White Kemsa na phongdokhre. Mera hok songbagi thorom state asigi thakta punna kangla da pangthongmina se masoi pangthoktuna maring marang hanba tobigano haina organizing committee na appeal tawkhre. MSPDCL gi chairman MLA L Susindrona kumbi amadi sugnu gi lona ba wangu da laiba kuina mathau toroktraba 33/11 power substation athuba matamda mathau tawba hawalagani haina hazaba pikre. Grow More Food ki campaign makada Irabot Foundation Manipur na mapungoi ba thaudang logduna ngasi Imphal East ki kaibi kumuda laiba Mairungi local da Rabi Crop Campaign 2018 launch tawkhre. Thorom maduda ningtham mahi marongi maru marang amadi chara singsu Irabot Foundation Manipur gi maikaidagi longmi singda yanthokhe. Mau Imphal Market Coordination Committee na tungan ba lanai lup singa khusamnaraga nongmagi oiba Mau Kaitel Imphal West ke didim ground ngasi fangkhre. Ngasi Bisnupur District ke Oinam Kendra gi manung chanba Hainobok Awang LP School da International Girl Child Day gi palan thorom pangthokre. Bisnupur gi Panchayat Resource Center da Child Protection Haiba Hiram da Bisnupur Block Panchayati Raj Institution Sengi nongmagi oiba Sensitization cum Training Program ama pangthokre. All Jirivam United Club Association Azuka amadi Jirivam gi paumui singi kangbu amana asi bahaksang oina fangkiba Manipur Police ki Constable Moirangthem Bikarjit ki gari leiramba mafamda langla langjil thijanaba changchinkre. Assam gi Dima Hasau District da Kopili Hydel Power Project ki pipeline kaibidagi mangkhiba nipko gi mioi mari ngasi numit mangani chalaba fawba thiba khangdana leire. Thibagi thabak kana chathari mafam aduda high alert lauthokre. Assam gi Crime Branch amadi Basista Police na puna sathaba red amada cyber criminal manga ngarang Guwahati da leiba hotel Nakshatra dagi fare. India Bangla stakeholders meet lakiba October 12 amadi kunhumdoi da Assam gi Guwahati da pangthoklagani. Chief Minister Sarbananda Sonowal na araiba pambai season aduna mifam asi mai pakhanaba madi leinaba singda khangankre. Numit ini gi oiba informal summit saruk yananaba China gi President Xi Jinping amadi India gi Prime Minister Narendra Modi Tamil Nadu gi Mahabalipuram da thungkhre.